Nungthilgi question paper ayukta yenjinlakpadagi Manipur Public Service Combined Competitive Mains Examination 2022 gi exam lepkhre Manipur Public Service Commission MPSC na conduct tauba examination asigi ngasi ayuk thokpa paper 4 GS3 gi question gi hoidagi hauna anirak lepkhra matung exam gi matam deptuna paper 4 thakraba matung paper 2 lemhobagi manungda ngasi gi thawdo asi thokibani hairi amadi exam asi bu thabala kiba candidate singi maikai dagi asi gum thawdo asi mahairoi singi career manghanbaga pangkhakni exam asi gi dama matam kaya changna honarakiba sing arem bata halle hai kibaga loinana candidate singi guardian amana hai kibada MPSC asi state asi gi miyamna thak wangna thamlamba sing asi gi commission asi gi asoiba kaya asina nongma gi thajaba mangsilakle wana leriba prajamiyam da hena awaba pire haba wafam sing phongdokhi matung tarakpada MPSC gi exam controller oiriba KS lalmanina khudyak duna thadorokpa cherol amagi matungina haiba exam asi tha asigi kunithoi thangja numit asida pangthoklagani exam asigi mafam matamda ahongba leiroi amadi admit card sing November kunithoi phawba valid oiragani hairi koi arapatagi lapuni na agencies da tu kubati yang wa ba haitare ko Manipur ki energy situation ki da tu postpone to no lai bijing da yang wa na ngai na phone he ko ni department yang pa chale section na pop to bi di yang ngai jagi na thagati awa ba gi mathaka ko he na awa ba ji ki hapni ai ni ko yang na ngai ti habong khang na ngai ti mai manu da tari lai ba gi no yang to na postpone to ba adagi cancel to ji mayam ne na khang thaja ba lai ra haitare